ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯣꯟ ꯆꯅꯨꯟ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯏꯅꯨ ꯂꯧꯀ꯭ꯔꯥꯛꯄꯝ꯫ ꯅꯤꯡꯊꯧ ꯈꯥꯂꯦꯟ ꯌꯥꯝꯅ ꯐꯕ, ꯏꯪꯅ ꯃꯔꯥ ꯇꯞꯅ ꯂꯩꯖꯕ ꯈꯨꯟ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗ꯭ꯔꯤ꯫ ꯈꯥꯂꯦꯟ ꯑꯃꯗꯤ ꯁꯦꯅꯨ ꯌꯥꯝꯅ ꯐꯩ, ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯆꯥꯎꯊꯣꯛꯆꯗꯦ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯃꯕꯥꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯑꯃꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯄ꯭ꯔꯖꯥꯁꯤꯡ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯑꯣꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯤꯕ ꯍꯤꯠꯂꯔꯗꯤ ꯃꯕꯨꯛ ꯈꯔ ꯂꯨꯔꯝꯃꯤ, ꯃꯕꯨꯛ ꯐꯠꯂꯝꯗꯦ, ꯌꯥꯝꯅ ꯀꯗꯔ ꯍꯩꯕ ꯅꯨꯄꯥ ꯑꯃ ꯑꯣꯏ꯫ ꯃꯍꯥꯔꯥꯅꯤꯅ, "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯤꯕ ꯍꯤꯠꯂꯔ ꯑꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯂꯨꯏ, ꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯄꯤꯛꯄ ꯑꯣꯏꯒꯗꯧꯔꯤ, ꯑꯗꯨꯅ ꯑꯃ ꯁꯤꯟꯅꯕ ꯇꯧꯁꯤ꯫" ꯅꯤꯡꯊꯧ ꯈꯥꯂꯦꯟꯅ, "ꯃꯥꯅ ꯀꯔꯤ ꯑꯀꯥꯏꯕꯕꯨ ꯇꯧꯒꯦ? ꯃꯥꯗꯤ ꯂꯥꯟꯗꯁꯨ ꯃꯇꯤꯛ ꯆꯥꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯁꯦꯅꯥꯄꯇꯤ ꯐꯝꯗ ꯊꯝꯕꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯫" ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯍꯤꯠꯂꯔ ꯑꯗꯨ ꯂꯥꯛꯏ꯫ ꯍꯤꯠꯂꯔꯅ, "ꯏꯅꯤꯡꯊꯧ, ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫" "ꯀꯔꯤ ꯇꯧꯔꯦ ꯁꯦꯅꯥꯄꯇꯤ? ꯍꯥꯏꯌꯨ ꯇꯥꯁꯤ꯫" "ꯏꯅꯤꯡꯊꯧ, ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯇꯧꯖꯕꯅꯤ꯫ ꯂꯥꯟ ꯑꯁꯤꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯍꯥꯏꯕꯁꯦ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯆꯠꯀꯗꯕ ꯂꯥꯟꯅꯤ, ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯑꯀꯟꯕ ꯂꯥꯟꯃꯤꯁꯤꯡ ꯂꯩꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯈꯔ ꯐꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫" ꯁꯦꯅꯥꯄꯇꯤꯗꯤ ꯅꯥꯄꯟꯒ ꯂꯣꯏꯅꯅ ꯋꯥ ꯉꯥꯡꯂꯦ꯫ ꯅꯤꯡꯊꯧꯅ, "ꯆꯨꯝꯃꯤ ꯁꯦꯅꯥꯄꯇꯤ, ꯂꯥꯟ ꯍꯥꯏꯕꯁꯤꯗꯤ ꯑꯁꯣꯟꯕ ꯃꯤꯅ ꯆꯠꯄ ꯌꯥꯔꯣꯏ, ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯂꯥꯟꯃꯤꯁꯤꯡ ꯅꯪꯅ ꯊꯤꯗꯣꯛꯎ, ꯑꯗꯨꯒ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯎ꯫" ꯁꯦꯅꯥꯄꯇꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤꯗꯤ ꯁꯦꯅꯥꯄꯇꯤꯕꯨ ꯅꯨꯡꯁꯤꯗꯦ, ꯃꯔꯝꯗꯤ ꯅꯥꯄꯟ ꯇꯧꯔꯒ ꯉꯥꯡꯕ ꯑꯃꯗꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯇꯧ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯄꯥꯝꯖꯅ ꯈꯟꯖꯕ ꯁꯦꯅꯥꯄꯇꯤꯅꯤ, ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯅꯤꯡꯊꯧ ꯍꯥꯏꯕ ꯑꯁꯤꯗꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯃꯊꯧ ꯇꯥꯏ, ꯑꯗꯨꯅ ꯂꯥꯟ ꯑꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦ꯫ ꯀꯣꯅꯨꯡ ꯑꯁꯤꯅ ꯀꯅꯥꯅ ꯁꯦꯟꯅꯍꯧꯒꯅꯤ?" ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ ꯅꯤꯡꯊꯧ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯦꯅꯥꯄꯇꯤ ꯍꯤꯠꯂꯔꯕꯨ ꯊꯝꯂꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯤꯡꯊꯧꯅ, "ꯃꯍꯥꯔꯥꯅꯤ, ꯑꯩꯅ ꯅꯪꯕꯨ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯤꯡꯗꯦ, ꯑꯗꯨꯅ ꯅꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯤꯒꯗꯕ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ, ꯑꯗꯨꯅ ꯂꯥꯟꯗ ꯆꯠꯇꯕ ꯌꯥꯔꯣꯏ, ꯂꯥꯟꯕꯨ ꯃꯥꯏ ꯄꯥꯛꯇꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯍꯥꯔꯥꯅꯤꯅ, "ꯏꯅꯤꯡꯊꯧ, ꯑꯗꯨꯕꯨ ꯀꯅꯥꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯍꯧꯒꯅꯤ? ꯏꯃꯤꯠꯇ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯥꯎꯕ ꯎꯖꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯝꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯅꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯁꯦꯟꯅꯒꯅꯤ? ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯁꯦꯅꯥꯄꯇꯤ ꯍꯤꯠꯂꯔꯕꯨ ꯑꯣꯏꯅ ꯊꯝꯂꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯂꯥꯟꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ, ꯑꯩꯁꯨ ꯌꯥꯎꯔꯤ꯫ ꯂꯩꯕꯥꯛꯀꯌꯥ ꯀꯌꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯥꯛꯂꯕ ꯅꯤꯡꯊꯧ ꯈꯥꯂꯦꯟꯅꯤ, ꯑꯗꯨꯅ ꯂꯥꯟ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯋꯥꯒꯅꯨ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯁꯦꯅꯥꯄꯇꯤ ꯍꯤꯠꯂꯔ ꯂꯩꯍꯧꯒꯅꯤ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯅ ꯁꯦꯅꯥꯄꯇꯤꯕꯨ ꯅꯨꯡꯁꯤꯗꯦ꯫ ꯑꯗꯨꯕꯨ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯈꯜꯂꯒ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯅꯤꯡꯊꯧꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯅꯤꯡꯊꯧꯅ ꯁꯦꯅꯥꯄꯇꯤ ꯍꯤꯠꯂꯔꯕꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ꯫ ꯋꯥꯐꯝ ꯀꯌꯥ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯦꯅꯥꯄꯇꯤꯗ ꯍꯥꯏꯔꯛꯏ, "ꯁꯦꯅꯥꯄꯇꯤ, ꯅꯪ ꯑꯃꯗꯤ ꯑꯩꯒ ꯂꯣꯏꯅꯅ ꯂꯥꯟ ꯑꯁꯤꯕꯨ ꯆꯠꯂꯕꯗꯤ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯍꯧꯒꯅꯤ? ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯂꯥꯟ ꯑꯁꯤ ꯅꯪ ꯆꯠꯄ ꯌꯥꯎꯔꯒꯅꯨ꯫ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯌꯦꯛꯅꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯎꯄꯥꯏ ꯀꯌꯥ ꯇꯧꯗꯨꯅ ꯉꯥꯛ ꯁꯦꯟꯅꯕ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯅ ꯂꯥꯟꯗ ꯍꯩꯔꯕ ꯅꯪ ꯑꯣꯏꯅ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯨ꯫" "ꯏꯅꯤꯡꯊꯧ, ꯀꯔꯤꯒꯤ ꯑꯩꯅ ꯂꯥꯟꯕꯨ ꯀꯤꯒꯅꯤ? ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯂꯥꯟ ꯑꯗꯣ ꯆꯠꯀꯦ꯫ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯤꯌꯨ꯫ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯤꯕ ꯑꯩꯅ ꯂꯩꯍꯧꯕ ꯃꯇꯤꯛ ꯆꯥꯗꯦ, ꯑꯩꯅ ꯑꯣꯏꯅ ꯂꯥꯟ ꯆꯠꯀꯦ꯫" "ꯌꯥꯗꯦ, ꯌꯥꯗꯦ, ꯅꯤꯡꯊꯧ ꯑꯩꯅ ꯑꯣꯏꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯥꯟ ꯆꯠꯀꯅꯤ꯫ ꯀꯩꯒꯤ ꯑꯩꯅ ꯂꯩꯍꯧꯒꯅꯤ? ꯅꯤꯡꯊꯧ ꯑꯣꯏꯕꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯀꯅꯤ꯫" ꯁꯦꯅꯥꯄꯇꯤꯗꯤ ꯊꯃꯣꯏꯅꯨꯡꯗ ꯍꯔꯥꯎꯖꯕ ꯐꯥꯎꯔꯤ, ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯎꯠꯊꯣꯛꯇꯦ꯫ "ꯐꯔꯦ, ꯏꯅꯤꯡꯊꯧꯅ ꯌꯥꯗ꯭ꯔꯕꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ? ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ
ꯑꯁꯤ ꯑꯅꯥ ꯑꯃꯠꯇ ꯌꯥꯎꯍꯜꯂꯣꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯍꯞꯇꯥꯅꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯒ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯃꯄꯨꯕꯨ ꯏꯔꯥꯠ ꯊꯧꯅꯤꯖꯔꯤ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨ꯫ ꯁꯣꯝꯗ ꯅꯤꯡꯊꯧ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯗꯨꯅ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤ꯫ प्रजाꯁꯤꯡꯅꯁꯨ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯅꯕ ꯕꯣꯔ ꯄꯤꯕꯤꯔꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯒ ꯂꯥꯟꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯍꯤꯠꯂꯔꯗꯤ ꯊꯃꯣꯏꯗ ꯃꯍꯥꯔꯥꯅꯤꯕꯨ ꯃꯥꯒꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯕ ꯂꯦꯞꯇꯦ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯩ꯫ ꯅꯣꯡꯃꯗꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨ꯫ ꯃꯍꯥꯔꯥꯅꯤꯅ "ꯀꯩ ꯂꯩꯔꯒꯦ ꯁꯦꯅꯥꯄꯇꯤ? ꯅꯪꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗꯤ?" "ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯃꯍꯥꯔꯥꯅꯤ꯫ ꯑꯩꯅ ꯃꯍꯥꯔꯥꯅꯤꯕꯨ ꯁꯦꯟꯅꯖꯕꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯅꯕꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯕ?" ꯍꯤꯠꯂꯔꯒꯤ ꯎꯁꯤꯠꯇꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯍꯥꯔꯥꯅꯤꯗꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯅꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ "ꯌꯥꯔꯦ, ꯊꯣꯛꯈ꯭ꯔꯣ ꯁꯦꯅꯥꯄꯇꯤ, ꯅꯪꯒꯤ ꯍꯥꯏꯒꯗꯕ ꯋꯥ ꯂꯣꯏꯔꯗꯤ꯫" ꯍꯤꯠꯂꯔ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯁꯥꯎꯕ ꯍꯟꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯤꯡꯅꯕ ꯊꯣꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯇꯝ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯤꯡꯊꯧꯁꯨ ꯆꯣꯛꯊꯕ ꯂꯩꯇꯅ ꯂꯥꯟꯖꯪ ꯆꯪꯁꯤꯜꯂꯤ꯫ ꯌꯦꯛꯅꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯌꯥꯝꯕ ꯅꯤꯡꯊꯧ ꯈꯥꯂꯦꯟꯅ ꯊꯥꯡꯅ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯌꯦꯛꯅꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯂꯥꯟꯗ ꯍꯩꯊꯣꯏꯕ ꯑꯣꯏꯕꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕꯗꯤ ꯉꯝꯗꯦ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯌꯥꯝꯕꯅ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯊꯥ ꯑꯃꯗꯤ ꯐꯥꯒꯗꯧꯔꯦ꯫ ꯃꯍꯥꯔꯥꯅꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯨꯝꯂꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯍꯤꯠꯂꯔ ꯑꯗꯨ ꯃꯍꯥꯔꯥꯅꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯀꯥ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ "ꯁꯦꯅꯥꯄꯇꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯀꯥꯗ ꯇꯣꯏꯅ ꯆꯪꯂꯛꯄꯗꯤ? ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯅꯪꯕꯨ ꯏꯅꯤꯡꯊꯧꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯥꯖꯕ, ꯑꯗꯨꯒ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯗꯤ ꯌꯥꯝꯅ ꯇꯨꯀꯠꯆꯩ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯑꯗꯨꯛ ꯊꯥꯖꯕꯒꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯊꯥꯖꯩ꯫ ꯃꯍꯥꯔꯥꯅꯤ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯔꯥꯅꯤꯅ ꯁꯥꯎꯗꯨꯅ ꯁꯦꯅꯥꯄꯇꯤꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯑꯗꯨꯒ ꯁꯥꯎꯅ ꯃꯥꯕꯨ ꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯏꯀꯥꯏ ꯈꯪꯗ꯭ꯔꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯥꯄꯟ ꯀꯥꯕ ꯇꯣꯛꯇ꯭ꯔꯤ꯫ "ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯒꯤ ꯑꯩꯅ ꯀꯔꯤ ꯂꯃꯟ ꯁꯤꯡꯒꯦ ꯍꯥꯏꯕ ꯅꯪ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯧ ꯃꯍꯥꯔꯥꯅꯤ ꯁꯤꯅꯨ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ꯫ "ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ? ꯑꯩꯅ ꯀꯅꯥꯗꯕꯨ ꯇꯝꯂꯨꯒꯅꯤ?" ꯐꯠꯇ꯭ꯔꯕ ꯁꯦꯅꯥꯄꯇꯤꯕꯨ ꯀꯣꯅꯨꯡꯗ ꯊꯝꯂꯝꯃꯤ ꯍꯥꯏꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯅꯤꯡꯊꯧꯗ ꯌꯥꯝꯅ ꯃꯕꯨꯛꯅꯤꯡꯗ ꯁꯥꯎꯖꯔꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯅꯤ, ꯋꯥꯔꯧꯖꯩ ꯍꯥꯏꯕꯈꯛꯅꯤ꯫ ꯑꯌꯨꯛ ꯑꯃꯅꯤ ꯁꯦꯅꯥꯄꯇꯤꯅ "ꯑꯩꯅ ꯀꯔꯤ ꯂꯃꯟ ꯁꯤꯡꯒꯅꯤ? ꯅꯨꯄꯤ ꯃꯥꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ?" ꯋꯥꯈꯜ ꯀꯌꯥ ꯇꯧꯗꯨꯅ ꯂꯩꯔꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯅ "ꯀꯩꯗꯧꯔꯦ ꯁꯦꯅꯥꯄꯇꯤ? ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯩꯕꯗꯤ?" "ꯀꯔꯤꯁꯨ ꯇꯧꯗꯦ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯅꯥꯏ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯁꯦꯅꯥꯄꯇꯤꯅ ꯅꯤꯡꯊꯧꯅ ꯊꯥꯅꯕ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯃ ꯏꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯤꯡꯊꯧ ꯈꯥꯂꯦꯟ ꯌꯦꯛꯅꯕꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯥꯟ ꯇꯧꯔꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯈꯜꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯈꯨꯅꯨ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯍꯤꯠꯂꯔꯅ ꯊꯥꯔꯛꯄ ꯆꯤꯊꯤ ꯑꯗꯨ ꯅꯤꯡꯊꯧꯗ ꯄꯤꯔꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯦ꯫ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜ: "ꯏꯅꯤꯡꯊꯧ ꯁꯦꯅꯥꯄꯇꯤ, ꯑꯩꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯏꯅꯤꯡꯊꯧ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯑꯔꯣꯟꯕ ꯅꯨꯄꯥ ꯑꯃꯒ ꯍꯔꯥꯎꯅ ꯅꯣꯛꯈꯦꯗꯨꯅ ꯅꯨꯡꯇꯤꯒꯤ ꯂꯩꯔꯤ꯫ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯍꯥꯏꯖꯕ ꯋꯥ ꯑꯃ ꯐꯥꯎꯕ ꯇꯥꯗꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯑꯩꯅ ꯍꯥꯏꯖꯕ ꯐꯥꯎꯕ ꯇꯥꯗꯦ꯫ ꯏꯅꯤꯡꯊꯧ ꯂꯩꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯦ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ? ꯏꯅꯤꯡꯊꯧꯒꯤ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ." ꯅꯤꯡꯊꯧ ꯈꯥꯂꯦꯟ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯋꯥꯔꯧꯖꯩ꯫ ꯀꯣꯅꯨꯡꯗ ꯍꯟꯅꯤꯡꯕ ꯐꯥꯎꯔꯦ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯌꯥꯒꯅꯤ, ꯂꯥꯟꯁꯨ ꯂꯣꯏꯗ꯭ꯔꯤ꯫ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ꯫
ꯁꯦꯅꯥꯄꯇꯤ ꯍꯤꯠꯂꯔꯅ ꯅꯤꯡꯊꯧꯅ ꯍꯜꯂꯛꯄ ꯆꯤꯊꯤ ꯑꯗꯨ ꯄꯥꯗꯨꯅ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯃꯍꯥꯔꯥꯅꯤ, ꯅꯪꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕ ꯍꯥꯏꯅ ꯏꯅꯤꯡꯊꯧꯅ ꯌꯥꯊꯪ ꯄꯤꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯋꯥꯕ ꯑꯣꯏꯔꯅꯤ꯫ ꯑꯩꯅ ꯀꯨꯁꯤ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯒꯅꯤ꯫ ꯅꯤꯡꯊꯧꯁꯨ ꯂꯥꯟꯗꯒꯤ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯐꯠꯇ꯭ꯔꯕ ꯍꯤꯠꯂꯔꯒꯤ ꯑꯔꯣꯟꯕ ꯋꯥ ꯀꯅꯥꯁꯨ ꯈꯪꯗꯦ꯫ ꯃꯥꯅ ꯅꯤꯡꯊꯧꯗ ꯆꯤꯊꯤ ꯊꯥꯕꯁꯨ ꯀꯅꯥꯝꯇꯅ ꯈꯪꯗꯦ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯍꯥꯔꯥꯅꯤꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯃꯆꯤꯟ ꯄꯨꯟꯗꯨꯅ ꯄꯨꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯏ ꯑꯃꯗꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯤ ꯄꯨꯝꯕ ꯑꯉꯛꯄ ꯐꯥꯎꯅꯔꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯅ꯫ ꯃꯅꯥꯏ ꯑꯃꯅ, ꯁꯦꯅꯥꯄꯇꯤ, ꯃꯍꯥꯔꯥꯅꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯒꯗꯧꯔꯤꯕ? ꯑꯩꯅ ꯍꯥꯏꯕꯗ ꯇꯧ, ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯒꯦ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯇꯥꯔꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯁꯦꯅꯥꯄꯇꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯡ ꯃꯈꯨꯠ ꯃꯆꯤꯟ ꯄꯨꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯤꯠꯂꯔꯅ ꯑꯆꯨꯝꯕ ꯁꯥꯔꯗꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯑꯔꯥꯟꯕ ꯁꯤꯗꯨꯅ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯖꯥꯁꯤꯡꯅꯗꯤ ꯊꯥꯖꯔꯝꯗꯦ꯫ ꯃꯍꯥꯔꯥꯅꯤꯗꯤ ꯁꯥꯎꯕꯗ ꯂꯣꯏꯔꯦ꯫ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯁꯦꯅꯥꯄꯇꯤꯅ ꯌꯥꯝꯅ ꯊꯥꯖꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯊꯥꯖꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕ ꯇꯥꯈꯤꯔꯝꯃꯤ꯫ ꯍꯤꯠꯂꯔꯅ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯟꯗꯨꯅ प्रजासिंबु थबक कया पीदुना यामना वाना लेहलमी अदुगा प्रजासिंगनसु निंगथौ हलकपा यामना वाना ngaijari अदुबु हलकपा कौबा लेट्रे महारानीगी अवाबदु ईश्वरमाना उबीदुना ममिता मचा उबा फंगजरोय हाइना वाजरंबा महारानी अदु थालेपम्मी कनासु खंगदे महारानी अदु यामना वाना कैसुम संगदा लैबा अदुबु करमना थोकनी मसागी फिबमसु सोकले चादबना मरम ओइरगा हिटलरदी नोंमा नोंमागी फत्तबा हेलई माबु नुंसीबा कनासु लैरक्ट्रे अदुबु प्रजासिंगसु तौबा ngamde पांगन सोले हाइबगी मतागुम वारसु वाना हिटलरगी वा इनबा तारम्मी फना सांगबा मतम कया हौख्रबसु निंगथौ अमदी लानमिसिंग अमा फाउबा हलखिद्री अदुना महारानीसु थमोइदा मपुरोइबबु उबा फंगजरोइद्रा हाइबगी वाखलदा अहिंग नुंथिन नाइदा कपचरी नोंमदी महारानीगी चाक थिनबा लाकपा महारानीनसु लुना खंजबा मनाई नुपी अमना महारानीगी चाक पुदुना लाई मनाई नुपीना महारानी ngасidi chaksi sabiro matam yamna kuire महारानीना चाक चारक्तबासे asi haiduna manai nupi adubu karisu upai leitabaniना kapchari लौथोके हाइरबसु ngamjade kaigi kapli magi changyingni adubu मागिसु मतम अमदी लाखिनी असे हाइना हाइना महारानीना नाउपुरी बदु मनाई नुपीदा हाइजरई अदुगा कपचरई अदुबु मबुक चेन पिकपा मनाई नुपी अमना तादुना सेनापतिगी मनाक्ता लाक्तुना हाइरम्मे सेनापति महारानी असे नाउपुरे लैबाकी महारानी अमना असुम तौबा हाइबसे लैबाक असिगी मिंचत थीबनी अदुना माबु हातोख्रसे फत्तबा मनाई नुपी अमदी सेनापति अनिना महारानीबु हातोउ हाइनबगीदमक्ता निंगथौदा चिठी अमा थारम्मे निंगथौ खालेन लाना माइथीबु ओइद्री लानबु हेना माइ पाकली अदुबु येक्नबगी लानमीना यामखिबना पाक हेक्ता लोइबा यादबगी असुकुइ मतम असि हलक्तबनी अमुकसु सेनापतिगी चिठी अदु फंगदुना पारी फत्रबा मनाई नुपी अमदी सेनापतिगी वादु थाजदुना निंगथौ अदु यामना साउना महारानीबु हातोउ हाइना हाइरम्मी निंगथौ खालेन मागी नुपीबु हाइनदबा कया फाउरई लानमा लोइसिन्दुना चटनिंगबा हाइबदु ओइरे कोनुंगदा हानेगी मतौगुम महारानीबु मचिन पुंदुना अमदी मखोंग मखुल पुनसिन्दुना कैसुम संगदगी पुथोरई मयामगी मांगदा सेनापतिना हाना हाइखिबा अदुने महारानीगी अरोनबा कया लै हाइना ngасidi aini haiba pumnamak chumme natra mayamnasu loina ubiramlagani महारानी की फिबम अदुना निंगथौसु सीख्रे अदुना लमचत नाइदबा महारानीबु हातोकपन फरे लैबाक असिगी माइथीबु ओइगदौरिबनी तसेंगनमक निंगथौ खालेन सीबमक नते मबु फत्रबा सेनापतिना हाइजमा ngaktani नोय अनि जतुना महारानीबु उमंगदा पुदुना हातोकदबनी मनाई अनिना महारानीबु उमंगदा पुदुना लाअम्मे मनाई अमना महारानी नंगबु अखोइना हातपसु पामदे नंगबु अखोइना करमना नतोमता थमलमगनी मनाई अमना अमु महारानी नंग मतम खरदी खांगु अदुगा अखोइसु अमुक लाके
ꯆꯥꯅ ꯊꯛꯅꯕ ꯈꯔ ꯑꯁꯤ ꯆꯥꯗꯨꯅ ꯂꯩꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯦꯅꯥꯄꯇꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯑꯃ ꯈꯨꯝꯒꯦ ꯃꯍꯥꯔꯥꯅꯤꯕꯨ ꯍꯥꯠꯇꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯁꯤꯒꯗꯧꯔꯤꯕꯅꯤ ꯌꯥꯔꯦ ꯆꯠꯂꯣ ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯅꯨ ꯐꯠꯇ꯭ꯔꯕ ꯁꯦꯅꯥꯄꯇꯤꯒꯤ ꯃꯅꯥꯛꯇ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯆꯠꯂꯣ ꯅꯕꯥꯅꯤꯁꯨ ꯃꯅꯥꯏ ꯑꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯝꯅ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕꯗ ꯃꯅꯥꯏ ꯑꯃꯅ ꯁꯦꯅꯥꯄꯇꯤ ꯑꯩꯈꯣꯏꯅ ꯃꯍꯥꯔꯥꯅꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯀꯩꯖꯥꯎ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯆꯥꯈꯤ ꯑꯩꯈꯣꯏꯁꯨ ꯀꯤꯗꯅ ꯑꯗꯨꯝ ꯆꯠꯂꯦ ꯁꯦꯅꯥꯄꯇꯤ ꯍꯤꯠꯂꯔ ꯑꯗꯨ ꯄꯦꯟꯅ ꯅꯣꯛꯂꯤ ꯑꯩꯅ ꯑꯩꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯂꯦꯗꯅ ꯍꯤꯠꯂꯔ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯨ ꯁꯥꯏ ꯃꯍꯥꯔꯥꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯦꯟꯅ ꯅꯣꯛꯏ ꯎꯃꯪꯗ ꯃꯍꯥꯔꯥꯅꯤꯒꯤ ꯃꯇꯧꯗꯨ ꯂꯣꯟꯅ ꯅꯨꯡꯇꯤꯒꯤ ꯌꯦꯡꯖꯕ ꯁꯥꯋꯣꯝ ꯑꯃ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯁꯥꯋꯣꯝ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯃꯤꯔꯣꯟ ꯉꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯁꯥꯋꯣꯝꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ ꯁꯥꯋꯣꯝ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯆꯥꯅꯕ ꯎꯍꯩ ꯀꯌꯥ ꯄꯨꯔꯛꯇꯨꯅ ꯄꯤꯖꯔꯤ ꯃꯍꯥꯔꯥꯅꯤꯕꯨ ꯃꯔꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯍꯥꯔꯥꯅꯤ ꯊꯥ ꯁꯨꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯔꯦ ꯅꯤꯡꯊꯧ ꯈꯥꯂꯦꯟꯁꯨ ꯂꯥꯟ ꯃꯥꯏ ꯄꯥꯛꯇꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ ꯅꯤꯡꯊꯧ ꯈꯥꯂꯦꯟꯅ ꯑꯩꯅ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗꯕ ꯇꯧꯗꯅ ꯃꯍꯥꯔꯥꯅꯤꯒꯤ ꯄꯨꯟꯁꯤꯕꯨ ꯂꯣꯏꯁꯤꯟꯍꯟꯈ꯭ꯔꯕ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯃꯍꯥꯔꯥꯅꯤꯅ ꯂꯥꯜꯂꯝꯒꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯛꯏ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯅ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯎꯃꯪꯗ ꯀꯅꯥꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯍꯣꯏꯗꯤ ꯇꯥꯔꯝꯗꯦ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡꯒ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯑꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯤꯡꯊꯧꯅ ꯁꯖꯤ ꯑꯃ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯟꯅ ꯀꯥꯞꯂꯝꯃꯤ ꯑꯗꯨꯕꯨ ꯅꯥꯀꯟ ꯑꯃꯔꯣꯝꯗꯒꯤ ꯇꯦꯟꯖꯩ ꯑꯗꯨ ꯊꯩꯗꯣꯛꯑꯝꯃꯤ ꯑꯅꯤꯔꯛ ꯁꯨꯔ ꯐꯥꯎꯕ ꯇꯦꯟꯖꯩ ꯊꯩꯗꯣꯔꯛꯄꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯩ ꯍꯧꯈꯩ ꯁꯥꯎꯔꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯇꯦꯟꯖꯩꯕꯨ ꯊꯩꯗꯣꯔꯛꯄ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ ꯎꯔꯦ ꯅꯨꯄꯤ ꯑꯃ ꯁꯥꯋꯣꯝ ꯑꯃꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯂꯩꯕꯗꯨ ꯅꯤꯡꯊꯧꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯑꯩꯅ ꯎꯃꯪꯗ ꯀꯅꯥꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯅꯣꯏꯅ ꯑꯩꯒꯤ ꯋꯥꯕꯨ ꯏꯟꯗꯦ ꯅꯣꯏ ꯅꯁꯥꯒꯤ ꯗꯟꯗꯤ ꯐꯪꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯀꯞꯂꯤ ꯃꯃꯥꯕꯨ ꯍꯥꯠꯇꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯅꯕꯨꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯃꯁꯛ ꯈꯪꯂꯤ ꯑꯗꯨꯕꯨ ꯃꯥ ꯁꯥꯎꯅꯤꯡꯕꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅꯗꯤ ꯃꯍꯥꯔꯥꯅꯤꯕꯨ ꯃꯁꯛ ꯈꯪꯂꯝꯗꯦ ꯃꯔꯝꯗꯤ ꯎꯃꯪꯗ ꯀꯨꯏꯅ ꯂꯩꯔꯛꯄꯒ ꯐꯖꯅ ꯆꯥꯗꯕꯒ ꯃꯁꯛ ꯌꯥꯝꯅ ꯑꯣꯜꯂꯝꯃꯦ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯑꯁꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯨ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯔꯛꯄꯒ ꯅꯤꯡꯊꯧꯅ ꯉꯥꯏꯈꯣ ꯅꯨꯄꯤ ꯑꯗꯨꯗ ꯅꯪ ꯀꯅꯥꯅꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯑꯗꯨꯒ ꯅꯪꯕꯨ ꯀꯟꯕꯤꯒꯦ ꯅꯪꯅ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯃꯍꯥꯔꯥꯅꯤ ꯑꯃꯅ ꯁꯤꯒꯗꯕ ꯈꯨꯗꯣꯞꯅꯤ ꯍꯥꯏꯌꯨ ꯅꯨꯄꯤ ꯅꯪ ꯀꯅꯥꯅꯣ ꯃꯍꯥꯔꯥꯅꯤ ꯊꯃꯣꯏ ꯄꯦꯟꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯒ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯍꯥꯔꯥꯅꯤꯅꯤ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯁꯦꯅꯥꯄꯇꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗ ꯑꯄꯪꯕ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤꯕꯨ ꯍꯥꯠꯇꯣꯛꯅꯕ ꯌꯥꯊꯪ ꯇꯧꯔꯛꯄꯗ ꯃꯅꯥꯏ ꯑꯅꯤ ꯑꯗꯨꯅ ꯑꯩꯕꯨ ꯊꯝꯂꯝꯕꯅꯤ ꯑꯗꯨꯒ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯁꯥꯋꯣꯝ ꯑꯁꯤꯅ ꯑꯩꯕꯨ ꯀꯟꯕꯤꯕꯅꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯦ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯃꯆꯥ ꯑꯃꯗꯤ ꯁꯥꯋꯣꯝꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯦ ꯁꯦꯅꯥꯄꯇꯤ ꯍꯤꯠꯂꯔ ꯃꯁꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯐꯪꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯃꯌꯥꯝ ꯄꯨꯝꯕꯁꯨ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯂꯕꯗ ꯃꯍꯥꯔꯥꯅꯤꯕꯨ ꯂꯥꯟꯗꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯁꯥꯋꯣꯝ ꯑꯗꯨꯁꯨ ꯃꯤꯌꯥꯝ ꯑꯗꯨꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ